ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯤꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯤꯛꯄ ꯁꯖꯤ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯂꯕ ꯆꯤꯡꯅꯨꯡꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤ ꯆꯥꯎꯊꯣꯛ ꯐꯧꯊꯣꯛ ꯋꯥꯠꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅ ꯈꯨꯟꯗꯥꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯖꯗꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ, ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯣ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯖꯕ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯅ ꯂꯦꯞꯅ ꯄꯥꯅ ꯑꯣꯛꯅ ꯂꯩꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯈꯨꯜꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯧꯕꯨꯛꯇ ꯂꯧ ꯍꯨꯟꯕ ꯌꯥꯗ꯭ꯔꯤꯉꯩ, ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯌꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯗꯨꯅ ꯁꯥ ꯆꯥꯕ ꯑꯃꯗꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯥꯏꯕꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯄꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ, ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ, ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯊꯃꯣꯏꯒ ꯃꯥꯟꯅꯗꯦ꯫ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯁꯥ ꯉꯥ ꯆꯥꯗꯕ, ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯔꯝꯅ ꯁꯥ ꯇꯥꯟꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥ ꯇꯥꯟꯕ ꯆꯠꯇꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯁꯥ ꯀꯠꯂꯕꯗꯤ ꯃꯈꯣꯏ ꯐꯧꯊꯣꯛ ꯆꯥꯛꯊꯣꯛ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗ ꯀꯠꯀꯗꯕ ꯁꯥ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯁꯥ ꯑꯃꯍꯦꯛꯇꯃꯛ ꯌꯥꯗꯦ꯫ ꯃꯔꯥꯏꯕꯛꯇ ꯊꯥ ꯃꯆꯦꯛ ꯁꯥꯅ ꯌꯦꯛꯄ ꯁꯖꯤ ꯃꯈꯜ ꯑꯃ ꯀꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯥꯏꯕꯛꯇ ꯊꯥ ꯃꯆꯦꯛ ꯃꯥꯟꯅ ꯌꯦꯛꯄ ꯁꯖꯤ ꯃꯈꯜ ꯑꯁꯦ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯊꯣꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯖꯤꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯁꯦ ꯊꯤꯕ ꯐꯪꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯁꯖꯤꯒꯤ ꯁꯖꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯈꯜ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯌꯦꯛꯂꯤꯕ ꯊꯥ ꯃꯆꯦꯛ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯈꯜ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯑꯣꯏꯅ ꯄꯥꯂꯤ ꯄꯨꯅꯗꯨꯅ ꯊꯤꯕ ꯆꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯥꯂꯤ ꯄꯨꯅꯔꯛꯄꯗ ꯍꯧꯖꯤꯛ ꯆꯍꯤꯡ ꯉꯥꯍꯤꯡ ꯆꯥꯖꯗꯕ, ꯂꯝꯂꯛꯀꯤ ꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯥꯂꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯗꯕ ꯃꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯣꯏꯅ ꯆꯠꯄꯗ ꯃꯇꯥꯔꯤ꯫ ꯃꯍꯥꯛꯇꯤ ꯂꯝꯂꯛꯀꯤ ꯁꯥ ꯉꯥ ꯍꯥꯠꯄ ꯇꯨꯞꯄ ꯐꯥꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏꯃꯛ ꯐꯗꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯅꯤꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯔꯨꯡꯇꯦꯟ ꯑꯃꯗꯤ ꯁꯥꯒꯤ ꯂꯥꯡꯅꯆꯤꯡꯕ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯐꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯂꯧꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯌꯥꯏꯔꯤꯕ ꯁꯥꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯇꯣꯟ ꯐꯥꯎꯕ ꯇꯪꯈꯤꯗꯦ, ꯀꯔꯤꯃꯠꯇ ꯆꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯣꯝꯕꯤꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯣ ꯆꯥꯗꯨꯅ ꯃꯍꯥꯛꯇꯤ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯤꯖꯔꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯐꯖꯔꯕ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯎꯆꯦꯛ ꯑꯃꯕꯨ ꯃꯍꯥꯛꯅ ꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯎꯖꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ, ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤꯕꯨ ꯀꯧꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯏꯇꯥꯎ,
ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯌꯦꯡꯉꯨ ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯃꯍꯥꯛꯁꯨ ꯎꯔꯦ ꯎꯆꯦꯛ ꯑꯗꯨ꯫ ꯎꯆꯦꯛ ꯑꯗꯨ ꯎꯔꯨꯕꯗ ꯄꯥꯝꯃꯟꯈꯤꯕꯅ ꯏꯇꯥꯎ, ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯑꯩꯒꯤ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯊꯦꯠꯂꯕꯗꯤ ꯑꯩꯁꯦ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯦꯀꯥ ꯊꯣꯡꯗꯨꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯎꯆꯦꯛ ꯑꯗꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯧꯒꯅꯨ ꯏꯇꯥꯎ, ꯎꯆꯦꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯃꯥꯟꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯔꯛꯄ ꯑꯃꯗꯤ ꯀꯥꯞꯀꯅꯤ ꯀꯥꯞꯄꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯣ ꯀꯥꯞꯊꯣꯔꯛꯂꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯎꯆꯦꯛ ꯑꯗꯨꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯃꯁꯥ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯆꯦꯛ ꯑꯗꯣ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯁꯥ ꯉꯥ ꯆꯥꯖꯗꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯎꯆꯦꯛ ꯑꯗꯣ ꯏꯕꯥꯅꯤꯅ ꯃꯨꯟꯅꯕꯅꯤ꯫ ꯎꯟꯅꯕ ꯑꯗꯨꯗ ꯑꯩꯅ ꯉꯝꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯎꯕꯅꯤꯅ ꯑꯩꯅ ꯍꯥꯠꯂꯒ ꯃꯇꯨ ꯑꯗꯣ ꯑꯩꯒꯤ ꯀꯣꯛꯇ ꯊꯦꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨ꯫ ꯑꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯎꯆꯦꯛꯇꯣ ꯊꯦꯡꯅꯖꯔꯕꯗꯤ ꯏꯇꯥꯎꯅ ꯊꯣꯛꯄ ꯀꯨꯁꯤ ꯇꯧꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯎ ꯑꯗꯨꯁꯨ ꯁꯥꯎꯕ ꯐꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯥ ꯃꯆꯦꯛ ꯃꯔꯥꯏꯕꯛꯇ ꯊꯦꯠꯄ ꯁꯖꯤ ꯑꯗꯣ ꯃꯈꯣꯏꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯊꯥ ꯃꯆꯦꯛ ꯃꯥꯅ ꯃꯔꯥꯏꯕꯛꯇ ꯌꯦꯛꯄ ꯁꯖꯤ ꯑꯗꯣ ꯃꯈꯣꯏ ꯆꯥꯏꯊꯣꯛꯇꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯖꯗꯕ ꯅꯤꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥ ꯐꯥꯅꯅꯕ ꯂꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯒ ꯁꯖꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯖꯤ ꯃꯆꯥ ꯑꯗꯣ ꯁꯣꯝꯗ ꯅꯤꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯡ ꯑꯗꯣ ꯍꯨꯟꯈꯤꯕ ꯑꯗꯨꯗ ꯁꯖꯤ ꯑꯗꯣ ꯂꯥꯡ ꯑꯗꯨꯗ ꯊꯨꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯖꯤ ꯑꯗꯨꯅ ꯀꯞꯂꯒ, ꯍꯦ ꯊꯧꯅꯥ ꯐꯔꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯤꯄꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯗꯤ ꯅꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ, ꯀꯔꯤꯅꯣ, ꯑꯩꯅ ꯐꯥꯔꯤꯕ ꯁꯖꯤ ꯑꯁꯤꯗꯤ ꯃꯤꯔꯣꯜ ꯉꯥꯡꯉꯤꯅ? ꯃꯃꯥꯡꯊꯛꯇ ꯐꯥꯈꯤꯕ ꯁꯖꯤꯁꯤꯡꯁꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯁꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯖꯥꯜ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯗꯥꯎ ꯌꯥꯔꯕ ꯅꯤꯄꯥꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒ ꯊꯦꯡꯅꯔꯤꯕꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯪꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ, ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯔꯨꯗꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯖꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯣꯡ ꯐꯟꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯈꯤꯕꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ, ꯑꯩꯅ ꯐꯥꯔꯤꯕꯗꯨꯗꯤ ꯃꯔꯥꯏꯕꯛꯇ ꯊꯥ ꯃꯆꯦꯛ ꯁꯥꯕ ꯁꯖꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯇꯣꯞꯄ ꯁꯖꯤ ꯑꯣꯏꯔꯝꯕꯗꯒꯤ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯀꯟꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯤꯔꯛꯂꯕ ꯐꯥꯎꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯀꯠꯀꯗꯕ ꯁꯔꯦꯟ ꯆꯟꯒꯗꯕ ꯁꯥꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯨꯖꯥꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯒꯗꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯁꯥꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯥ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯕꯨ ꯍꯥꯟꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ
ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ꯫ ꯁꯥ ꯑꯗꯣ ꯐꯥꯕꯗꯤ ꯃꯍꯥꯛꯅ ꯐꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯒꯤ ꯋꯥꯍꯩꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥ ꯑꯗꯣ ꯊꯥꯗꯣꯛꯈꯤꯕ ꯃꯍꯥꯛ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯥꯔꯦꯟ ꯆꯟꯕꯗꯨ ꯃꯍꯥꯛ ꯑꯣꯏꯅ ꯆꯜꯂꯨꯔꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯤ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯌꯨꯝꯂꯦꯟ ꯆꯥꯔ ꯇꯝꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯛꯈꯣ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤna ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯅ ꯀꯥꯎꯅꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯁꯥ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈꯤꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯔꯥ? ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯅ ꯍꯥꯏ ꯃꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏ, ꯑꯃꯅ ꯍꯥꯏ ꯃꯄꯥꯅ ꯆꯠꯀꯅꯤ ꯍꯥꯏ, ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯒꯤ ꯆꯥꯡꯌꯦꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯂꯁꯤ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯣꯠꯇꯨꯅ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯇꯥꯔꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯣꯏꯅ ꯁꯥꯔꯦꯟ ꯆꯟꯕꯗ ꯇꯥꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯐꯖꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯕ ꯎꯍꯩ ꯑꯃ ꯄꯤꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯔꯕ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯃꯉꯛꯁꯝꯗ ꯍꯨꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃꯁꯨ ꯁꯦꯠꯄꯤꯔꯤ꯫ ꯑꯗꯨꯒ ꯉꯪꯁꯪ ꯉꯥꯡꯕ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯃꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯁꯖꯤ ꯑꯗꯨ ꯐꯥꯔꯕꯁꯨ ꯁꯖꯤ ꯑꯗꯨꯗ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯗꯣ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯟꯒꯅꯤ, ꯑꯗꯨꯒ ꯃꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯌꯥꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯑꯁꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯅꯍꯧꯔꯤ꯫ ꯃꯉꯣꯟꯗ ꯅꯤꯖꯕ ꯑꯁꯤ ꯕꯣꯔꯗꯣ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯤꯅꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯣ ꯑꯆꯧꯕ ꯅꯨꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯨꯡꯅ ꯍꯛꯇꯨꯅ ꯁꯦꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯄꯥ ꯃꯆꯥ ꯑꯗꯣ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯅ ꯑꯣꯏꯕ ꯊꯧ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯗ ꯏꯔꯣꯏꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯃꯍꯥꯛꯄꯨ ꯏꯔꯨꯖꯊꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯑꯗꯣ ꯁꯥꯔꯦꯟ ꯆꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯃꯨꯛ ꯋꯥꯡꯕ ꯁꯟꯗꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯉꯛ ꯑꯗꯨꯕꯨ ꯊꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯁꯥꯔꯦꯟ ꯆꯟꯅꯅꯕ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡ ꯍꯩꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯤꯅꯔꯛꯂꯤ꯫ ꯁꯖꯤ ꯑꯣꯏꯅ ꯀꯠꯀꯗꯕꯗ ꯃꯤ ꯑꯣꯏꯅ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯨꯕ ꯑꯁꯤꯒꯤꯗꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯁꯥꯎꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯃꯊꯟꯇ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ, ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯄꯔꯤꯈꯥ ꯊꯧꯖꯥꯜ ꯑꯁꯤ ꯆꯥꯡ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯑꯩꯅ ꯁꯖꯤ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯅꯤꯖꯔꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯔꯒ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯅꯤꯄꯥ ꯃꯆꯥ ꯑꯁꯤ ꯑꯣꯏꯅ ꯁꯥꯔꯦꯟ ꯆꯟꯕꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯕꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ, ꯑꯩꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯥꯔꯦꯟ ꯆꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯁꯥ ꯑꯩꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯕ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯁꯖꯤꯁꯤꯡꯕꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯕꯂꯤ ꯀꯛꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯥꯂꯤ ꯀꯛꯄꯒꯤ ꯃꯇꯝ ꯂꯣꯏꯔꯤ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯈꯜꯂꯕꯅꯤ꯫
ꯅꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯑꯩꯉꯣꯟꯗ ꯅꯤꯖꯈꯤꯕꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯔꯕꯅꯤ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯜ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯉꯔꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯎꯈꯤꯕ ꯎꯆꯦꯛ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯁꯤꯟꯅꯔꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯅ ꯂꯩꯖꯔꯁꯅꯨ ꯅꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯎꯆꯦꯛ ꯑꯁꯤꯅ ꯅꯪꯕꯨ ꯂꯝꯖꯤꯡꯕꯤꯒꯅꯤ ꯎꯆꯦꯛ ꯑꯁꯤꯒ ꯅꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯨ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯅ ꯁꯨꯖꯟ ꯅꯣꯝꯖꯕꯗꯒꯤ ꯐꯪꯂꯛꯄ ꯍꯩ ꯔꯥ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯑꯊꯦꯟꯄꯣꯠ ꯀꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯠꯂꯨ ꯑꯗꯨꯒ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯑꯦꯔꯥꯠ ꯊꯧꯅꯤ ꯑꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯣ ꯋꯥꯠꯇ ꯄꯥꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ